ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯀꯣꯅꯣꯃꯤ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯗꯁꯨ ꯑꯗꯨꯃꯛ ꯁꯤꯡꯊꯥꯅꯕ ꯌꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯑꯅꯧꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯄꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯑꯁꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯛꯈꯪꯅꯔꯤꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯗ꯭ꯔꯤꯕ ꯑꯥꯏꯂꯦꯟ ꯅꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟ ꯑꯁꯤ ꯃꯤꯂꯤꯇꯔꯤꯂꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯖꯄꯥꯟꯒꯤ ꯑꯣꯏꯕ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯕ ꯃꯇꯝꯗ ꯖꯄꯥꯟꯒꯤ ꯅꯧꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕ ꯁꯅꯥꯏ ꯇꯥꯀꯦꯆꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯖꯄꯥꯟꯒꯤ ꯑꯣꯏꯕ ꯑꯦꯛꯖꯤꯁꯇꯦꯟꯁꯤꯌꯦꯜ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤꯂꯤꯇꯔꯤꯂꯤ ꯑꯦꯛꯁꯟ ꯐꯥꯎꯕ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯧꯔꯛꯈꯤꯕ ꯏꯍꯧꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯖꯄꯥꯟ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒ ꯐꯥꯎꯕ ꯃꯨꯛꯅꯗꯨꯅ ꯇꯥꯏꯋꯥꯟꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯎꯗꯨꯅ ꯖꯄꯥꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯒꯠꯇꯨꯅ ꯖꯄꯥꯟꯒꯤ ꯁꯄꯣꯔꯠꯇ ꯂꯦꯞꯂꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯂꯩꯉꯥꯛ ꯈꯛꯇ ꯅꯠꯇꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯕꯒꯤ ꯑꯣꯏꯕ ꯏꯃꯣꯁꯟ ꯑꯃꯈꯛ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯖꯄꯥꯟꯕꯨ ꯄꯥꯝꯗꯕꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃꯈꯛ ꯐꯥꯎꯔꯛꯂꯤ꯫ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯏꯋꯥꯟꯅ ꯃꯈꯣꯏ ꯃꯊꯟꯇ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇꯕ ꯌꯥꯏ, ꯂꯥꯟ ꯑꯃ ꯇꯥꯔꯛꯇꯕ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯏꯅꯥꯅ ꯃꯈꯣꯏꯕꯨ ꯂꯧꯁꯤꯟꯈꯤꯒꯅꯤ, ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯇꯨꯅ ꯂꯥꯟꯖꯥꯎ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯐꯣꯡꯗꯣꯛꯇꯨꯅ ꯖꯄꯥꯟꯗꯒꯤ ꯂꯥꯞꯊꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯝꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯝꯄꯤꯔꯤꯌꯦꯜ ꯖꯄꯥꯟ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ꯫ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯅ ꯂꯣꯏ ꯁꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯄꯥꯟꯕꯨ ꯁꯥꯎꯅꯤꯡꯕ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯏꯍꯨꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯇꯨꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯃꯣꯁꯟ ꯑꯁꯤ ꯇꯞꯅ ꯐꯥꯎꯔꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯑꯃ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯁꯦꯜꯗ ꯃꯨꯛꯅꯕ ꯅꯠꯇꯅ ꯃꯤꯆꯝꯒꯤ ꯑꯣꯏꯕ ꯏꯃꯣꯁꯟ ꯌꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯉꯁꯤ ꯖꯄꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯇꯞꯅ ꯎꯕ ꯐꯪꯂꯛꯂꯤꯕ ꯑꯁꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯉꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯑꯣꯏꯕ ꯏꯃꯣꯁꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯗ ꯖꯄꯥꯟꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯌꯥꯅꯤꯡꯗꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯖꯄꯥꯟꯒ ꯅꯛꯁꯤꯟꯅꯨꯕ ꯇꯥꯔꯒꯗꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯅꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯋꯥꯕ ꯑꯃꯗ ꯅꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨ ꯐꯥꯎꯔꯛꯂꯤꯕꯅꯤ꯫